Imphal Police Station की टीम अमन लौखटपा तोंगान केस अहुमदा चार्ज तौरदुना थासिगी तांग कुनमरीदा न्यू दिल्ली दगी मणिपुर पुलिस की सब इंस्पेक्टर CH सोमोरजितना लुचिंगबा टीम अमन फारगा मणिपुर दा तांग कुनतरेता पुरकलगा numit asigi numidangda duty magistrate police custody remand prayer tauraduna puthorrakhibada court na piba bail board furnish taudabadagi jail da thamlakhiba Dr. Mark T Haokip ngarang bail board furnish taurakpadagi jail dagi thokraba matung Imphal police station na atopa case amagi charge ta amuk hanna fazen khraba matung mahangasi anoba case asiga mari lainana police ki maikaidagi custody remand prayer taubada Chief Judicial Magistrate Imphal West na numit mangani police custodial remand pikhre mahak amuk hanna June gi tang marida court ta amuk puthoklagani Madam,